ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯕꯨ ꯀꯧꯔꯛꯂꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯕꯨ ꯀꯧꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯇꯝꯗꯨ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯔꯤꯕ ꯃꯇꯝꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯆꯟꯆꯟ ꯑꯃꯗꯤ ꯔꯣꯁꯅꯤ ꯃꯈꯣꯏꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯏꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯩꯔꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯨꯀꯦꯁ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟꯗ ꯉꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯀꯦꯁꯅ "ꯏꯇꯥꯎ, ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯑꯩꯗꯤꯅꯦ ꯃꯤꯍꯨꯟ ꯊꯥꯍꯨꯟꯒꯁꯤ ꯏꯁꯨ ꯁꯨꯗꯦꯗ꯫ ꯍꯦꯔ ꯏꯇꯥꯎ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯁꯣꯏꯗ ꯉꯥꯝꯗꯕ ꯑꯣꯏꯁꯅꯨ꯫ ꯅꯪꯁꯨ ꯉꯥꯏ ꯑꯩꯒꯤꯁꯨ ꯉꯥꯏ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨꯀꯣ"꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯖꯒꯥ ꯑꯃꯗ ꯂꯩꯔꯤ꯫ ꯑꯗꯨꯒ ꯆꯟꯆꯟ ꯑꯃꯗꯤ ꯔꯣꯁꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯨ ꯖꯒꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯣꯔꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯣꯛꯇꯔ ꯑꯗꯣ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯩꯔꯥꯕ ꯑꯃꯗꯤ ꯃꯨꯀꯦꯁꯇ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯨꯀꯦꯁꯇ ꯍꯥꯏꯔꯛꯏ, "ꯑꯗꯣꯝꯗꯤ ꯑꯃꯨꯛꯇꯗ ꯃꯆꯥ ꯑꯅꯤꯒꯤ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯨꯀꯦꯁ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯃꯔꯨꯞ, ꯁꯣꯝꯗ ꯑꯃꯨꯛꯇ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯒꯥ ꯑꯃꯗ ꯀꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞꯀꯤ ꯅꯨꯄꯤꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯔꯨꯞꯀꯤ ꯏꯆꯥꯗꯨꯗꯤ ꯃꯗꯨ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯜꯂꯤ, ꯁꯣꯏꯒꯗꯕ ꯃꯥꯜꯂꯤꯅꯦ ꯏꯇꯥꯎ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯩꯔꯥꯕꯗꯣ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯨꯀꯦꯁꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯒꯤ ꯏꯆꯥꯗꯨ ꯁꯣꯏꯒꯗꯕ ꯃꯥꯜꯂꯦꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ꯫ ꯑꯗꯣ ꯏꯇꯥꯎꯒꯤ ꯏꯆꯥ ꯑꯃ ꯑꯩꯅ ꯌꯣꯛꯆꯔꯒꯦꯗꯅ, ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯤꯉꯩꯗ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯨꯀꯦꯁ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ "ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯃꯩꯔꯥꯕꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯌꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯇꯥꯎꯅꯁꯨꯅꯦ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯣ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯌꯦꯡ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯗꯕꯅꯤ"꯫ ꯑꯗꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯨꯀꯦꯁꯅ "ꯗꯣꯛꯇꯔ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯐꯥꯏꯕꯣꯛꯇꯨ ꯅꯨꯄꯤ ꯑꯣꯏꯔꯦꯅꯦ"꯫ "ꯍꯣꯏ, ꯑꯗꯣꯝꯒꯤ ꯏꯆꯥꯗꯨ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯔꯨꯞ, ꯑꯩꯒꯤꯁꯨ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯃꯔꯨꯞ ꯃꯩꯔꯥꯕꯒꯤ ꯃꯆꯥ ꯑꯗꯨꯁꯨ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯃꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯜꯂꯤ"꯫ ꯑꯗꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯨꯀꯦꯁ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅꯁꯨ ꯃꯨꯀꯦꯁꯇ "ꯏꯇꯥꯎ, ꯌꯥꯔꯒꯗꯤ ꯑꯉꯥꯡꯗꯣ ꯑꯩ ꯑꯃ ꯌꯣꯛꯂꯒꯦ, ꯑꯩꯉꯣꯟꯗ ꯑꯃ ꯄꯤꯕꯤꯔꯣ, ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯍꯣꯔꯦꯟ ꯅꯆꯟ ꯔꯣꯁꯅꯤꯅ ꯊꯣꯛꯂꯛꯑꯒ ꯑꯩꯉꯣꯟꯗ ꯏꯆꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯈꯨꯝꯐꯝ ꯈꯪꯉꯣꯏꯅꯦ ꯏꯇꯥꯎ꯫ ꯑꯗꯨꯅ ꯏꯇꯥꯎꯅ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯔꯒꯦ, ꯑꯩ ꯏꯆꯥꯁꯛꯅ ꯌꯣꯛꯆꯒꯦ"꯫ ꯑꯗꯨꯝꯅ ꯗꯣꯛꯇꯔ ꯑꯃꯗꯤ ꯃꯩꯔꯥꯕꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯨꯀꯦꯁ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯗꯣ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯌꯣꯛꯄ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯇꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥ ꯑꯃ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯀꯦꯁꯅ ꯃꯃꯥꯟꯅꯕ ꯃꯩꯔꯥꯕꯗ "ꯑꯗꯣ ꯏꯇꯥꯎ, ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ, ꯑꯗꯨꯒ ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨ꯫ ꯐꯔꯦ, ꯑꯩꯒꯤ ꯏꯆꯥ ꯑꯃ ꯏꯆꯟ ꯔꯣꯁꯅꯤꯗ ꯄꯤꯔꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯨꯀꯦꯁꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯩꯔꯥꯕꯗ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯩꯔꯥꯕꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯝꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯨꯀꯦꯁꯇꯣ ꯃꯍꯥꯛꯀꯤ ꯃꯆꯥꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯟꯆꯟꯒ ꯂꯣꯏꯅꯅ ꯄꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯊꯧꯗꯣꯛ ꯑꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯩꯔꯥꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨꯗꯤ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫
ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯨꯀꯦꯁ ꯑꯃꯗꯤ ꯃꯩꯔꯥꯕꯅ ꯑꯉꯥꯡ ꯑꯣꯟꯅꯈꯤꯕ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩꯔꯥꯕꯒꯤꯁꯨ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯔꯕꯤꯆꯟꯗ꯭ꯔ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯛꯄ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯟꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯟꯆꯟ ꯑꯃꯗꯤ ꯔꯣꯁꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕ ꯊꯣꯏꯅꯨ ꯊꯥꯖꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ, ꯀꯔꯤꯃꯠꯇ ꯈꯦꯠꯅꯗꯦ, ꯋꯥꯉꯥꯡ ꯁꯉꯥꯡ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯇꯧꯕꯇꯕꯨ ꯆꯟꯆꯟꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯊꯥꯖꯗꯤ ꯈꯔ ꯍꯦꯗꯣꯏ ꯍꯦꯔꯥꯎ ꯀꯥꯏ, ꯂꯝꯀꯦꯠ ꯂꯝꯍꯦꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯕꯗ ꯌꯥꯝꯅ ꯋꯥꯔꯤ꯫ ꯊꯥꯖ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯥꯝꯖꯕ, ꯁꯦꯟꯗ ꯌꯥꯝꯅ ꯉꯥꯎꯕ ꯃꯤꯁꯛꯅꯤ꯫ ꯁꯦꯟꯒꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯅꯨꯄꯥꯁꯤꯡꯒꯁꯨ ꯄꯨꯟꯗꯨꯅ ꯂꯩ꯫ ꯅꯣꯡꯃꯁꯨ ꯃꯍꯥꯛꯅ ꯃꯄꯥꯅ ꯊꯅꯝꯕ ꯌꯨ ꯊꯛꯏ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯐꯨꯈꯤꯕꯁꯨ ꯂꯩꯔꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯄꯨꯅ ꯊꯛꯄ ꯆꯨꯔꯨꯞ ꯀꯌꯥ ꯊꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯣꯁꯅꯤꯅ ꯌꯣꯛꯆꯈꯤꯕ ꯆꯟꯆꯟꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯅꯨꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ, ꯂꯣꯏꯔꯤ ꯈꯣꯏꯔꯤꯕ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯆꯪꯈꯣꯟꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛꯇꯗꯤ ꯎꯅꯗ꯭ꯔꯤ꯫ ꯑꯃꯅ ꯏꯝꯐꯥꯜ ꯁꯍꯔꯗꯅꯤ, ꯑꯗꯨꯒ ꯑꯃꯅ ꯈꯨꯡꯒꯪꯗꯅꯤ꯫ ꯆꯟꯆꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯈꯨꯡꯒꯪꯗꯅꯤ, ꯑꯗꯨꯒ ꯔꯣꯁꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯅ ꯏꯝꯐꯥꯜ ꯁꯍꯔꯗꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯣꯡꯃꯇ ꯎꯅꯗꯦ꯫ ꯀ꯭ꯂꯥꯁ ꯆꯞ ꯆꯞ ꯃꯥꯟꯅꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯏꯝꯐꯥꯜ ꯁꯍꯔꯗ ꯂꯩꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ, ꯑꯃꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯤ꯫ ꯍꯧꯖꯤꯛꯃꯛꯁꯨ ꯆꯟꯆꯟꯒꯤ ꯃꯄꯨꯔꯣꯏꯕ ꯃꯨꯀꯦꯁ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯒꯤ ꯀꯔꯤꯁꯨ ꯍꯦꯟꯒꯠꯂꯛꯄ ꯂꯩꯇꯦ꯫ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯁꯨ ꯅꯣꯝꯗꯨꯅ ꯑꯗꯨꯃꯛ ꯍꯤꯡꯂꯤ꯫ ꯅꯣꯡꯃꯒꯤ ꯆꯔꯥꯗꯤ ꯍꯦꯟꯗꯦ ꯍꯥꯏꯕꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯊꯥꯖꯅ ꯂꯩꯌꯨ ꯍꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯉꯝꯗꯦ, ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯋꯥꯅ ꯄꯥꯡꯊꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯟꯆꯟ ꯑꯃꯗꯤ ꯊꯥꯖꯁꯨ ꯀ꯭ꯂꯥꯁ 10 ꯀꯥꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖꯗꯣ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯒ ꯂꯧꯕꯨꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏꯗ꯫ ꯂꯥꯏꯔꯤꯛ ꯍꯥꯏꯔ ꯇꯝꯃꯤꯁꯤ ꯑꯣꯏꯗꯧ ꯅꯠꯇꯦ꯫ ꯃꯤꯒꯤꯗꯤ ꯑꯐ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯉꯥꯛꯇꯅꯤ꯫ ꯍꯌꯦꯡ ꯊꯕꯛ ꯏꯪꯈꯥꯡ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯍꯩꯕ, ꯄꯩꯁꯥ ꯅꯝꯕ ꯉꯝꯕꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯈꯤꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯁꯤꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯄꯠꯄꯁꯤꯗ ꯐꯛꯂꯥꯡ ꯂꯤꯊꯣꯛ ꯂꯤꯊꯤꯟ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯩꯔꯦ꯫ ꯎꯁꯨ ꯎꯔꯨꯗꯕꯗ ꯁꯦꯟ ꯇꯥꯟꯕꯅ ꯐꯠꯇ꯭ꯔꯣ? ꯊꯥꯖꯅ ꯍꯥꯏꯔꯤꯁꯤꯁꯨ ꯌꯥꯕꯗꯤ ꯂꯩꯍꯦ꯫ ꯑꯗꯨ ꯊꯥꯖ, ꯅꯪꯗꯤ ꯀꯩꯗꯧꯔꯒ ꯁꯦꯟ ꯇꯥꯟꯗꯣꯔꯤꯒꯦ? ꯊꯔꯣꯏ ꯈꯨꯜꯂꯒ ꯇꯥꯟꯗꯣꯔꯤꯕ꯭ꯔꯥ? ꯀꯣꯡꯒ꯭ꯔꯦꯡꯗ ꯂꯣꯜꯂ ꯇꯥꯟꯗꯣꯔꯤꯕ꯭ꯔꯣ? ꯌꯦꯔꯨꯝꯅ ꯂꯣꯟꯕꯁꯨ ꯌꯥꯝ ꯇꯣꯡꯉꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯗ꯫ ꯑꯩꯗꯤꯅꯦ, ꯄꯩꯁꯥꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤꯅꯦ, ꯑꯉꯥꯡ ꯃꯔꯥ ꯊꯠꯂꯤꯕ ꯁꯅꯥꯁꯦ ꯀꯛꯑꯒ ꯌꯣꯟꯗꯣꯔꯤꯕꯅꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯧꯅꯤꯌꯦ꯫ ꯑꯗꯨꯗ ꯅꯠꯇꯦꯅꯦ, ꯑꯉꯥꯡꯁꯤꯡꯁꯤ ꯐꯥꯔꯒ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯄꯗ ꯁꯦꯟ ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯅꯦ꯫ ꯑꯗꯨꯁꯨ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯂꯝꯕꯤꯕꯨ ꯂꯩꯔꯕꯗꯤ ꯇꯧꯒꯦ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯇꯧ꯫ ꯑꯩꯈꯣꯏ ꯑꯃꯅꯦ ꯁ꯭ꯋꯥꯏꯗ ꯅꯃꯁꯇꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯉꯩ ꯌꯥꯝꯅ ꯂꯥꯞꯅ ꯅꯨꯄꯥ ꯈꯔ ꯆꯦꯜꯂꯛꯂꯤꯕꯗꯣ ꯃꯈꯣꯏꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯅ, ꯀꯅꯥꯅꯣ ꯑꯥꯗ ꯅꯨꯄꯥ ꯈꯔ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯜꯂꯛꯄꯁꯨ ꯃꯥꯜꯂꯤꯅꯦ꯫ ꯇꯨꯡꯗ ꯀꯅꯥꯝꯇꯗꯤ ꯇꯥꯟꯅꯔꯛꯄ ꯎꯗꯦꯗ꯫ ꯑꯩꯈꯣꯏ ꯑꯔꯥꯞꯄꯗ ꯖꯤꯞꯁꯤ ꯊꯧꯔꯛꯏꯁꯤꯗꯤ ꯄꯨꯂꯤꯁꯅ ꯇꯥꯟꯅꯔꯛꯄ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤ ꯅꯍꯥꯔꯣꯜ ꯑꯣꯏꯔꯝꯒꯅꯤꯀꯣ꯫ ꯑꯩꯈꯣꯏ ꯌꯨꯝ ꯍꯜꯂꯨꯔꯁꯤꯂꯣ? ꯉꯥꯏꯈꯣꯍꯦ, ꯅꯣꯏꯁꯨ ꯄꯥꯡꯃꯟꯗꯦꯍꯦ꯫ ꯊꯥꯖ, ꯑꯄꯥꯡꯕꯤ ꯏꯕꯦꯝꯃ, ꯅꯪ ꯂꯩꯍꯧꯔꯣ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯝꯃꯒ ꯃꯌꯥꯝꯗꯣ ꯐꯨꯛ ꯍꯧꯒꯠꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯇꯝꯅ ꯆꯦꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯕꯦꯒ ꯑꯃꯨꯕ ꯑꯃ ꯄꯨꯊꯣꯔꯛꯂꯒ, ꯏꯅꯥꯎꯁꯥ, ꯃꯁꯤꯒꯤ ꯕꯦꯒꯁꯤ ꯅꯈꯣꯏ ꯄꯥꯏꯍꯧꯔꯣ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯖꯅ, ꯀꯗꯥꯏ, ꯑꯩ ꯄꯥꯏꯒꯦꯁꯦ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯕꯦꯒ ꯑꯗꯣ ꯄꯥꯏꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯁꯝꯁꯤ ꯈꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯂꯤꯁꯁꯤꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯦꯟꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ, ꯆꯦꯟꯈꯤꯕꯅꯦ, ꯁꯣꯝꯗ ꯆꯦꯟꯈꯤꯕꯅꯦ ꯍꯥꯏꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯝꯕꯤ ꯇꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫
ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯃꯛꯂꯥꯛ ꯅꯤꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯌꯨꯝꯗ ꯆꯠꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯆꯠꯅꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯊꯥꯖꯁꯨ ꯕꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯊꯥꯖ ꯅꯪꯒꯤ ꯕꯦꯛꯇꯨ ꯀꯔꯤ ꯌꯥꯎꯒꯦ ꯌꯦꯡꯁꯤꯔꯣ ꯀꯔꯤ ꯌꯥꯎꯔꯝꯃꯤꯖꯥꯠꯅꯣ ꯑꯗꯨꯕꯣ ꯄꯩꯁꯥ ꯉꯥꯛꯇꯒ ꯑꯣꯏꯔꯝꯗꯅꯅꯦ ꯆꯠꯂꯣ ꯍꯩ ꯅꯈꯣꯏꯕꯨ ꯉꯁꯥꯏ ꯕꯦꯛꯁꯤ ꯄꯥꯏꯍꯧ ꯍꯥꯏꯕ ꯌꯥꯗꯕꯖꯥꯠꯅꯦ ꯑꯩꯅ ꯄꯥꯏꯍꯧꯔꯦ ꯍꯥꯡꯇꯣꯛ ꯌꯦꯡꯁꯤ ꯍꯥꯏꯔꯣ ꯑꯁ ꯌꯦꯡꯁꯦ ꯀꯔꯤ ꯌꯥꯎꯒꯦ ꯌꯦꯡꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯅ ꯕꯦꯛ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯌꯥꯝꯂꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯒ ꯅꯣꯡꯃꯩ ꯑꯃꯒ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯐꯥꯕ ꯇꯥꯔꯦ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯆꯦꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯃꯤꯀꯤꯊꯤꯁꯤꯡꯁꯤꯗꯤ ꯁꯤ ꯅꯣꯡꯃꯩꯁꯤꯗꯤ ꯃꯑꯣꯡ ꯇꯥꯏꯔꯦ ꯀꯌꯥꯝ ꯂꯨꯝꯖꯥꯠꯅꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯣ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ ꯂꯨꯝ ꯂꯥꯎꯔꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯕꯗꯨꯗ ꯃꯍꯥꯛꯇ ꯊꯧꯅꯥ ꯑꯃ ꯄꯣꯛꯄꯗꯧꯅ ꯇꯧꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯥꯞꯂꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯥꯞꯄꯗꯤ ꯀꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯈꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯃꯥ ꯆꯟꯆꯟꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄꯗ ꯀꯔꯤꯒꯤ ꯊꯤꯔꯤꯕꯅꯣ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨ ꯆꯟꯆꯟꯅ ꯃꯄꯥ ꯐꯪꯅꯤ ꯉꯥꯡꯅꯕ ꯌꯥꯗꯦ ꯃꯆꯥ ꯐꯪꯅꯤ ꯉꯥꯡꯅꯕ ꯌꯥꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯗꯀꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯏꯃꯨꯡꯗꯅ ꯀꯝꯗꯧꯔꯤ ꯊꯥꯖꯗꯨ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯕꯦꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯆꯔꯨ ꯄꯩꯔꯤꯕ ꯃꯈꯣꯏꯅ ꯉꯁꯥꯏ ꯐꯝꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯆꯠꯂꯨꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯆꯟꯆꯟꯗꯨ ꯊꯣꯡ ꯇꯞꯅ ꯍꯥꯡꯇꯣꯛꯂꯒ ꯃꯍꯥꯛ ꯉꯁꯥꯏ ꯃꯈꯣꯏꯅ ꯐꯝꯂꯨꯕ ꯃꯐꯝ ꯑꯗꯨ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯕꯨ ꯍꯦꯛ ꯎꯕꯒ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯏ ꯊꯥꯖꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯕꯦꯛ ꯁꯤꯟꯅꯔꯝꯕ ꯅꯨꯄꯥꯗꯨ ꯑꯗꯣꯝꯂꯣ ꯑꯗꯨꯝꯅ ꯍꯪꯉꯤ ꯃꯇꯝꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅꯤ ꯀꯔꯥꯏ ꯕꯦꯛꯇꯨ ꯄꯤꯔꯛꯑꯣ ꯉꯥꯏꯈꯣ ꯕꯦꯛꯇꯨꯗ ꯀꯔꯤ ꯌꯥꯎꯒꯦ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯩ ꯑꯗꯨꯃꯥꯏꯅ ꯄꯣꯡꯂꯛꯀꯅꯣ ꯑꯩꯅ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯐꯥꯅꯤꯅꯦ ꯕꯦꯛ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃꯒ ꯅꯣꯡꯃꯩ ꯑꯃꯒ ꯌꯥꯎꯈꯤꯕꯅꯤ ꯑꯣ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯤꯌꯥꯔ ꯀꯌꯥꯝ ꯈꯥꯏꯗꯣꯏꯅꯣ ꯀꯔꯤꯒꯤ ꯁꯤꯌꯥꯔ ꯅꯪꯕꯨ ꯑꯩꯅ ꯄꯨꯂꯤꯁꯇꯒꯤ ꯀꯟꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯕꯦꯛꯁꯤꯁꯨ ꯑꯩꯅ ꯂꯣꯠꯁꯜꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯊꯤꯜꯂꯛꯂꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯦꯛ ꯑꯗꯣ ꯇꯥꯞꯂꯨꯅ ꯃꯨꯜꯂꯤ ꯑꯗꯨꯒ ꯕꯦꯛ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯄꯩꯁꯥ ꯈꯔ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯑꯗꯨ ꯅꯣꯏꯒꯤ ꯊꯕꯛꯁꯤꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯒ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔꯁꯤꯗ ꯅꯨꯄꯤ ꯌꯥꯎꯍꯟꯗꯦ ꯆꯠꯂꯣ ꯇꯨꯝꯕ ꯂꯩꯆꯣ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯤꯕ ꯅꯪꯅ ꯁꯤꯒꯨꯝꯕ ꯀꯔꯕꯥꯔꯁꯤꯗ ꯌꯥꯎꯒꯦ ꯀꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯊꯥꯖꯅ ꯉꯥꯏꯈꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯣꯏꯒꯤ ꯊꯕꯛꯇꯨꯗ ꯑꯩꯁꯨ ꯌꯥꯎꯈꯤꯕ ꯁꯦꯟ ꯈꯔ ꯐꯪꯅꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯉꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯐꯔꯦ ꯑꯩ ꯅꯪꯕꯨ ꯎꯅꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯦ ꯃꯐꯝ ꯑꯁꯤꯗ ꯍꯌꯦꯡ ꯑꯌꯨꯛ ꯂꯩꯔꯝꯃꯣ ꯑꯩ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗꯒꯤ ꯑꯌꯥꯕ ꯂꯧꯔꯛꯈꯤꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯪꯅ ꯑꯩ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯐꯣꯇꯣ ꯑꯃ ꯌꯧꯔꯛꯎ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯀꯥꯏꯅꯔꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯅ ꯄꯨꯔꯛꯄ ꯒꯥꯔꯤ ꯑꯃꯗ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤ ꯊꯥꯖꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯏ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯩꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯗꯨꯕꯣ ꯑꯩꯁꯦ ꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯩ ꯅꯪꯅ ꯊꯕꯛ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨ ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪ ꯂꯥꯏ ꯊꯤꯔꯨꯔꯤꯕ꯭ꯔꯣ ꯍꯣꯏ ꯂꯥꯏ ꯊꯤꯔꯨꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯖꯗꯣ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯆꯥꯛ ꯆꯥꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯊꯥꯖꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯖꯅ ꯋꯥꯈꯜ ꯖꯥꯠ ꯀꯌా ꯑꯃ ꯈꯜꯂꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯕꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯁꯦꯟꯌꯥꯝ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯥꯒꯤꯁꯨ ꯊꯨꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ
ꯁꯣꯝꯗ ꯔꯣꯁꯅꯤꯅ ꯌꯣꯛꯈꯤꯕ ꯆꯟꯆꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗꯣ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤ ꯃꯍꯥꯛꯅ ꯍꯟꯗꯛꯀꯤ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯄꯣꯖꯤꯁꯟ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯩꯔꯥꯕꯅꯁꯨ ꯈꯪꯉꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯔꯤꯛꯇ ꯃꯄꯨꯛꯅꯤꯡ ꯆꯪꯕ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯨꯝꯍꯠꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯔꯣꯁꯅꯤꯅ ꯃꯈꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯊꯣꯏꯅꯨꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯔꯤꯛ ꯐꯈ꯭ꯔꯦꯗꯀꯣ ꯃꯍꯥꯛꯄꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯨꯡꯕꯤꯔꯤꯕꯅꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯀꯥꯏꯅꯈ꯭ꯔꯒꯗꯕꯅꯤ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯍꯥ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯃꯥꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯖꯧꯔꯁꯅꯨ ꯑꯁ ꯉꯥꯏꯈꯣꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯔ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ ꯍꯣꯏꯅꯦ ꯅꯪ ꯉꯥꯏꯍꯥꯛ ꯁꯪꯍꯧꯔꯣ ꯑꯩꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯊꯕꯛ ꯂꯩ ꯑꯩꯗꯤ ꯇꯨꯝꯃꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯗꯣ ꯇꯨꯝꯈ꯭ꯔꯦ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯏꯁ ꯍꯥꯏꯗꯣꯛꯂꯝꯒꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯟꯆꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯗꯣ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯍꯥꯏ ꯅꯪꯅ ꯊꯤꯔꯤꯕꯗꯨꯕꯨ ꯀꯩꯅꯣꯅꯦ ꯍꯥ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯊꯥꯖꯅ ꯏꯃꯥ ꯑꯩꯒꯤ ꯐꯣꯇꯣ ꯑꯃꯇꯪ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯀꯩꯗꯧꯅꯗꯣꯔꯤꯕ ꯅꯪꯒꯤ ꯐꯣꯇꯣꯗꯣ ꯍꯥ ꯅꯨꯄꯥꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯁ꯭ꯀꯨꯜꯗ ꯄꯨꯈꯠꯂꯣ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯑꯗꯨꯒꯤꯔꯥ ꯑꯁꯦ ꯏꯃꯥꯒꯤ ꯎꯄꯨꯗ ꯌꯥꯎꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯆꯟꯆꯟꯅ ꯃꯍꯥꯛꯀꯤ ꯎꯄꯨꯗꯒꯤ ꯐꯣꯇꯣ ꯑꯃ ꯂꯧꯊꯣꯛꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯆꯟꯆꯟꯅ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯔꯛꯑꯦꯗ ꯃꯁꯤ ꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ ꯆꯟꯆꯟꯗꯣ ꯍꯧꯖꯤꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯑꯃꯅꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯆꯟꯆꯟꯁꯨ ꯌꯥꯝꯅ ꯈꯪꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯜꯂꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯐꯣꯇꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯅꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗꯨꯅ ꯌꯥꯔꯛꯑꯕꯣ ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯐꯣꯇꯣ ꯑꯁꯤ ꯎꯠꯂꯒ ꯃꯈꯣꯏꯗ ꯑꯌꯥꯕ ꯂꯧꯔꯛꯈꯤꯗꯣꯔꯤꯕꯅꯤ ꯑꯩꯅ ꯉꯔꯥꯡ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯄꯗ ꯐꯣꯇꯣ ꯄꯣꯔꯛꯑꯣꯅ ꯍꯥꯏ ꯑꯗꯨꯒꯤ ꯑꯩ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯅꯤ ꯐꯣꯇꯣ ꯑꯁꯤ ꯄꯤꯗꯨꯅ ꯅꯪꯒꯤ ꯅꯁꯛ ꯅꯇꯧ ꯅꯑꯣꯡ ꯅꯇꯧ ꯑꯁꯤ ꯌꯦꯡꯍꯜꯂꯨꯒꯗꯧꯔꯤꯕꯅꯤ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯗꯣꯏꯕꯣ ꯑꯩ ꯁꯤꯕꯨ ꯌꯣꯟꯗꯣꯔꯤꯕ꯭ꯔꯣ ꯌꯣꯜꯂꯣꯏꯅꯦ ꯐꯔꯦ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯃꯈꯣꯏꯒꯤꯁꯤꯕꯨ ꯑꯩꯁꯤꯕꯨ ꯇꯧꯁꯤꯟꯅꯔꯒ ꯌꯣꯟꯊꯣꯛꯇꯣꯏꯖꯥꯠꯂꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯄꯩꯁꯥ ꯄꯥꯝꯕ꯭ꯔꯕꯨꯅꯦ ꯑꯩꯅ ꯑꯃꯨꯛ ꯁꯤꯗꯅꯅꯦ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯔꯤꯅꯣ ꯊꯥꯖ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯒ ꯀꯔꯤꯝ ꯇꯧꯔꯝꯗ꯭ꯔꯤꯕꯁꯤꯕꯣ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯀꯨꯏꯔꯣꯏꯍꯦ ꯂꯣꯏꯁꯤꯜꯂꯛꯀꯦ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯟꯗꯨꯅ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯂꯥꯛꯏ ꯁ꯭ꯀꯨꯜ ꯌꯧꯔꯕꯁꯨ ꯊꯥꯖꯗꯤ ꯄꯩꯁꯥꯒꯤ ꯋꯥꯈꯜꯗ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯉꯁꯥꯏ ꯊꯥꯖꯒꯤ ꯐꯣꯇꯣ ꯄꯨꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯕꯣꯁ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯣꯁ ꯐꯣꯇꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯣꯔꯛꯂꯤ ꯁꯤꯗ ꯂꯩꯖꯔꯦ ꯀꯗꯥꯏ ꯑꯩꯅ ꯈꯜꯂꯝꯕꯗꯨ ꯆꯨꯝꯂꯦꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯈꯣꯏꯅ ꯀꯔꯝꯕ ꯊꯦꯡꯅꯔꯛꯄꯅꯣ ꯕꯣꯁ ꯉꯔꯥꯡ ꯑꯩꯈꯣꯏ ꯂꯨꯆꯠ ꯇꯥꯟꯅꯔꯛꯏꯗꯅ ꯑꯗꯨꯗ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯕꯦꯛꯇꯣ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯕꯦꯛꯇꯣ ꯑꯩꯈꯣꯏꯗ ꯄꯤꯊꯣꯔꯛꯂꯦ ꯑꯗꯨꯝꯅ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯕꯗꯒꯤ ꯈꯪꯅꯔꯛꯄꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯀꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯖꯒꯦꯗꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡꯁꯨ ꯑꯩꯅ ꯕꯣꯁꯇ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯂꯨꯄꯥ ꯀꯔꯣꯔꯅꯤꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯕꯣꯁ ꯑꯩꯈꯣꯏꯅ ꯌꯣꯟꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯁꯣꯝꯅꯒꯤ ꯂꯨꯄꯥ ꯂꯥꯛ ꯀꯨꯟ ꯈꯛꯇꯅꯤ ꯑꯗꯨꯒ ꯀꯔꯝꯅ ꯃꯁꯤꯅ ꯂꯨꯄꯥ ꯀꯔꯣꯔ ꯁꯤꯠꯀꯗꯧꯔꯤꯕꯅꯣ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯐꯥꯅꯕ ꯇꯥꯟꯅꯔꯛꯂꯤꯕ ꯃꯩꯔꯥꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯩꯔꯥꯕꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯁꯤꯟꯐꯝ ꯑꯃ ꯂꯧꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯩꯔꯥꯕꯒꯤ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯕꯣꯁ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯖꯗ꯭ꯔꯦꯗ ꯃꯤ ꯃꯆꯥ ꯅꯈꯣꯏꯗꯤ ꯈꯪꯂꯣꯏ
चलो नुपी मचादो ngasimak porakadabani aduga aigi thabak asida yahunsi aina silapa thabak thorom khudimak nakhoisi loinamak jagadabani aduga athuba matamda mairabagi machanupi ado hatokadabani boss aduna karigi aina hari base tawgadabani ahanba thabak nakhoina ngasigi numita nakhoina photo porokliba nupi ado yama thuna porakadabani phagari boss ai ngasigi numita pujarak lage oi saslo asum rahna duna makoi kangbu ado chatkri matamadu da boss oiriba nupa khetric na matom ta khalli ngasi dagi aina sahi kya ki mamang dagi khanlo lakhiba wafam ngasi di mai pakna pangthuk lagani aina mairabagi macha nupi dubu hatuk lagi aduga aina pamli thabak khudimak chathaba yarani asum na khanduna khetric momonok na lehori asomna matamado haukhre haujikti school soti thaba matamni thajasu mahaki mamanabi singa mayum lomda halai matamadu da mahaka bek pinaba photo pinaba miyoi singado mahaku ngaiduna leiramlei matamadu thajna parprap chansinduna kari paulege ha kana ngadamne noi kisibo ibema aikoi gi boss nangbu hajuk puraga laona hairi nangi dibe masi yam farabani ne chanaba tausi kaino haidubo aidi school halapani yumda phaw changamdri kamai yaduino oi masida nangi yum yobu yodaba darkar oidi nanga thabaga sida yawning labati lupa karor ki mapu ning labati aikoi gi itung induna chakhi kadabani natradi naha kokphai chuja karab imungu da ngari nambugum adum namdur leiba taawni adum nahir padu da thaja wakhan kaya khalli masidagi mahaku nungai hanbasu ngamdraba nongoda sumahaki aningba pambada maning thungma ngamdraba imungu da leiruti sarukudi makoigi matung induna lupa karor na khujing oduna nuwane himlubuna phai khanduna gari atuda kakhat khre masidagi thaji ona bisingduna thaja pha khre haiduna mabungda khali adubu thajana horen imada ai miyoi kharaga sat khre ngasi matam khardi halaklaroi hairi ya haiduna tammu haidum naga makoi gari adu thaukhre thaji ga dugum liba mabung aduda makoi gi mamana bisingado tingak leptuna yengduna lehawi masiki matung matamado haukhre numidang wairamda thajado boss adu ki manakta purakli matamadu da boss na ai sidi masak chap mani na sidi khetnari ba haiba bu iphal sar la leiba nupi macha aduna ing tamna ui masam sang aduga basida porok ni nupi macha sidi boy kating ka kakladana pura gundani hai hai be ma nangi mingduna kari haiba babung aigi ming thaja thaja haiba pai phamusida ai nongoda wafam khara hange na thabak asida yausalaklarbanina nahak thongna laitaba yadi aikhoina haira ba thabak khudima nahak tawba ngamgadabani hayo ngamgadra ai ngamgani ai soidana ngamgani aikhoina haraklabadi nahaku ni hatpa chung ngamgadrane ha ai ngamgani ai sengi nabu hardi mi hatpa chung ngamgani kari sengi ni bo harabadi mi hatpa chung ngamgani haiba pai adudi sai nomoi sipayo to sida punra thamliba nupa ase kaptuna haplu ha kari no haisbo kamlorodro ai ngamni adumna hairaga table mathaka thamliba nomoi ado paikatli aduga punra thamliba nupa adu da nomoi do onsilli aduga nomoi ado kapi adumna nomoi ado kapada di nomoi ado kari matamachi lengdri matamadu da boss oiba nupa khetric na khuba khuduna hairi sabas adonidana aikhoina hairpa thabak kudabu tawrabadi nahana pamliba senphamdo aikhoina sodena nangi damakta khudon tamgadoribani ai nakoi kana lai thajasi school halakpagi sak alum lagani sak yam thuna silo phagani boss ai pujarak lagi asam naram laga nupa ma kulai thuna chakkhri madugi matung ngahak lairaga haruba mathelu koi kaya poraktuna thajada pijari marak ta sabana tana toina sab phangdraba haruba mathel singadu sabada thajadi pungpen pen khrei matamada da boss oiriba khetric na chau stegi hena haura mathel kayani nang sarkadori base madu natana manipur gi wangwada leiriba india gi mafum sar khudi makta na pu khoina pugadori bani madu natana india gi wangwada leiriba china japan russia phaja mafum kaya da leiriba phajaraba singbo khoina nongoda uhangadori bani koiba pugadoribani maramaduna aikoi gi misang ngona nahak leigadabani adum na harakpadu thajana ai soidana tauge haiduna wasakhre
ꯊꯥꯖꯗꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯈꯦꯇ꯭ꯔꯤꯛꯅ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯅ ꯈꯪꯖꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯁꯣꯝꯗ ꯊꯥꯖꯒꯤ ꯌꯨꯝꯗꯅ ꯆꯪꯆꯟꯗꯣ ꯃꯆꯥꯅꯨꯄꯤꯅ ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯋꯥꯖꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯀꯞꯂꯨꯅꯨ ꯁꯤꯖꯁꯅꯨ ꯃꯃꯥ ꯃꯄꯥꯅ ꯋꯥꯅꯤ ꯈꯪꯗꯕ ꯌꯥꯝꯅ ꯂꯝꯒꯦꯠꯂꯝ ꯍꯥꯏꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯆꯩꯕ ꯂꯦꯞꯇꯦ ꯑꯗꯨꯒ ꯃꯍꯥꯛ ꯌꯨꯁꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯖꯗꯣ ꯀꯥ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯒ ꯊꯥꯖ ꯁꯦ ꯃꯁꯤ ꯅꯪꯒꯤ ꯑꯍꯥꯟꯕ ꯊꯕꯛꯀꯤ ꯁꯦꯟꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯃꯉꯣꯟꯗ ꯄꯤꯔꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯎꯕꯗ ꯊꯥꯖꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯨꯡꯈꯠꯇꯨꯅ ꯀꯔꯤꯒꯤꯅꯣ ꯊꯕꯛꯁꯨ ꯍꯧꯗ꯭ꯔꯤꯉꯩꯅ ꯄꯩꯁꯥ ꯄꯤꯔꯤꯁꯤꯕꯣ ꯊꯥꯖ ꯅꯪ ꯉꯁꯤꯗꯒꯤ ꯊꯕꯛ ꯍꯧꯔꯒꯗꯧꯕꯅꯤꯅꯦ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯈꯦꯇ꯭ꯔꯤꯛꯇꯣ ꯆꯪꯉꯛꯏ ꯑꯗꯨꯒ ꯊꯥꯖꯗ ꯍꯥꯏꯔꯛꯏ ꯊꯥꯖ ꯉꯁꯤ ꯑꯍꯤꯡꯁꯤ ꯃꯤꯁꯛ ꯑꯃ ꯍꯥꯠꯀꯅꯤ ꯃꯤꯁꯛ ꯑꯗꯨ ꯍꯥꯠꯂꯨꯕꯒꯤ ꯃꯃꯜꯅ ꯂꯨꯄꯥ ꯀꯔꯣꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯇꯥꯛꯂꯒꯦ ꯑꯩꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯆꯪꯍꯜꯂꯛꯀꯅꯨ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯈꯔꯅ ꯊꯥꯖꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯖ ꯑꯃꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯑꯃꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯆꯤꯡꯈꯣꯡ ꯑꯃꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯈꯔ ꯑꯗꯨꯅ ꯀꯔꯥꯏꯅꯣ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯁ ꯑꯣꯏꯔꯤꯕ ꯈꯦꯇ꯭ꯔꯤꯛꯅ ꯊꯥꯖꯕꯨ ꯄꯨꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯉ ꯉꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯊꯥꯖ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯁꯛ ꯑꯗꯨꯗ ꯉꯥꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯕꯨ ꯄꯨꯔꯛꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯕꯣꯁ ꯃꯁꯤꯗꯤ ꯌꯥꯗꯕ ꯈꯔ ꯂꯩꯔꯦ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯁꯝ ꯁꯥꯡꯉꯤ ꯑꯗꯨꯒ ꯕꯣꯁꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯁꯝ ꯇꯦꯜꯂꯤ ꯈꯨꯗꯛꯇ ꯃꯁꯝ ꯇꯦꯟꯕ ꯁꯥꯡꯕ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯌꯥꯒꯗꯧꯔꯤꯕꯅꯣ ꯍꯩ ꯒꯙꯥ ꯅꯈꯣꯏꯁꯤꯕꯨ ꯀꯔꯤ ꯆꯥꯔꯒ ꯄꯣꯛꯂꯛꯄꯅꯣ ꯑꯁꯨꯝꯅ ꯄꯪꯂꯤꯕꯁꯤꯕꯣ ꯃꯍꯥꯛꯀꯤ ꯃꯁꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯔꯨ ꯀꯣꯛꯊꯣꯛꯂꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯊꯥꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯔꯤꯕ ꯑꯗꯨ ꯊꯥꯖꯗꯤ ꯀꯔꯤꯃꯠꯇ ꯚꯥꯞ ꯇꯥꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯃꯔꯨ ꯀꯣꯛꯄꯒ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁ ꯑꯩ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦꯗ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯊꯣꯏꯅꯨꯗꯣ ꯄꯨꯊꯣꯔꯛꯂꯤ ꯊꯣꯏꯅꯨ ꯎꯕꯗ ꯊꯥꯖꯗꯣ ꯄꯨꯡꯉ ꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯅꯨꯅ ꯀꯞꯈꯠꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯂꯤꯕꯅꯣ ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯁ ꯑꯗꯨꯅ ꯊꯥꯖ ꯁꯦ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯃꯥꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯨ ꯃꯥꯗꯤ ꯑꯩꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩꯌꯦ ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯅꯣ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯤꯅꯤꯅꯦ ꯍꯥꯠꯄ ꯅꯨꯡꯉꯥꯏꯔꯤꯁꯦ ꯁꯦ ꯀꯥꯞꯄꯨꯁꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯗꯣ ꯅꯣꯡꯃꯩ ꯀꯥꯞꯄꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯊꯣꯏꯅꯨꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧ ꯑꯃꯗꯤ ꯀꯤꯊꯤꯠ ꯀꯤꯔꯨꯝ ꯇꯧꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅꯨ ꯀꯥꯞꯄꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯥꯎꯔꯕ ꯕꯣꯁ ꯑꯗꯨꯅ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯕꯨꯛꯆꯜ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯀꯔꯣꯔꯄꯇꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯃꯍꯥꯛ ꯑꯁꯤ ꯍꯥꯠꯇꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯤꯅꯤꯡꯕꯗ ꯁꯦꯠ ꯂꯩꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯦ ꯀꯥꯞꯄꯨꯁꯦ ꯑꯁꯣꯝꯅ ꯃꯌꯥꯝꯅ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯊꯣꯏꯅꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯟꯕꯗꯒꯤ ꯊꯣꯏꯅꯨ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯂꯩꯃꯥꯏꯗꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯃꯁꯤꯗꯒꯤ ꯊꯥꯖ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯨꯠꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯖꯔꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯃꯊꯪ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯀꯠꯅꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯊꯧꯅꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯥꯏꯅꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯈꯦꯇ꯭ꯔꯤꯛꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯊꯥꯖꯁꯨ ꯃꯔꯨ ꯀꯣꯛꯊꯣꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯃꯊꯪ ꯄꯥꯏꯈꯠꯀꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯗ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯅꯪ ꯂꯨ ꯀꯣꯛꯇꯕ ꯌꯥꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖ ꯍꯣꯏ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯁꯥꯗꯣ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯔꯨ ꯀꯣꯛꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯖꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯂꯨ ꯀꯣꯛꯂꯤꯁꯤꯕꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯁ ꯑꯣꯏꯔꯤꯕ ꯈꯦꯇ꯭ꯔꯤꯛꯅ ꯉꯁꯥꯏ ꯑꯩꯅ ꯅꯪꯕꯨ ꯀꯥ ꯃꯅꯨꯡꯗ ꯃꯦꯠꯇꯅ ꯇꯥꯈ꯭ꯔꯕꯗꯥꯏꯅꯦ ꯑꯗꯨꯒ ꯁꯨꯝ ꯄꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯕꯣꯁ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯀꯃꯥꯏꯅ ꯂꯩꯔꯨꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯤ
ꯑꯩꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯔꯒ ꯂꯩꯕ ꯍꯥꯏꯕꯗꯨꯕꯨ ꯃꯥꯟꯒꯗ꯭ꯔꯅꯦ ꯃꯥꯟꯕ ꯃꯥꯟꯗꯕ ꯑꯩꯅ ꯅꯀꯣꯛꯇ ꯑꯆꯧꯕ ꯎꯇꯨꯞ ꯑꯃ ꯊꯥꯒꯅꯤ ꯍꯥ ꯑꯩꯒꯤ ꯀꯣꯛꯇ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠꯇ ꯂꯪꯊꯣꯛꯂꯝꯒꯅꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯂꯥꯏꯀꯠꯅꯒꯅꯤ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯉꯥꯎꯁꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯇꯞꯅ ꯇꯞꯅ ꯐꯔꯛꯄ ꯁꯥꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯃꯤꯡꯗ ꯑꯣꯟꯅꯅꯕ ꯍꯣꯠꯅꯔꯛꯀꯗꯕꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯛ ꯑꯣꯟꯕꯒ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯃꯗꯤ ꯌꯥꯝꯂꯕ ꯂꯨꯄꯥ ꯀꯔꯣꯔꯒꯤ ꯁꯦꯟꯐꯝ ꯅꯪꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯟꯕꯤꯔꯤꯕꯅꯤꯅ ꯁꯥꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯅꯪꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯂꯛꯂꯔꯣই ꯑꯁꯣꯝꯗꯗꯤ ꯅꯪꯒꯤ ꯏꯃꯥ ꯂꯥꯏꯔꯕꯤ ꯅꯄꯥ ꯂꯥꯏꯔꯕꯗꯨꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯤꯔꯛꯂꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯪꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗꯕꯅꯤ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ ꯁꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯒꯅ ꯁꯤꯖꯈ꯭ꯔꯦꯗꯅ ꯁꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯋꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯔꯨ ꯀꯣꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯔꯨ ꯀꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯅ ꯊꯥꯖꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞ ꯑꯃꯅ ꯊꯣꯝꯂꯛꯈꯤ ꯃꯁꯤꯗꯒꯤ ꯊꯥꯖ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯊꯥꯖꯗꯣ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯕ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯍꯪꯂꯕꯁꯨ ꯈꯔ ꯈꯨꯝꯗ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ ꯃꯄꯥꯅꯁꯨ ꯑꯣꯐꯤꯁ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯑꯃꯗꯤ ꯔꯣꯁꯅꯤꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯊꯥꯖꯗꯣ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯄꯤꯖꯔꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯔꯤ ꯊꯥꯖꯁꯨ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯃꯤ ꯍꯥꯠꯂꯨꯔꯕꯅꯤꯀꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯑꯗꯣ ꯂꯩꯇꯥꯐꯝꯁꯨ ꯈꯪꯗꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ 5-6ꯅꯤ ꯁꯨꯖꯜꯂꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯩꯔꯥꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯒꯤ ꯕꯥꯔꯗꯦ ꯌꯧꯔꯛꯀꯅꯤ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯁꯅꯤꯗ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅꯁꯨ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯎ ꯑꯩ ꯊꯟꯗꯅ ꯁꯦꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯣꯁꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯊꯥꯖꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯃꯁꯥꯗ ꯇꯧꯔꯛꯈꯤ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯂꯨꯈꯝꯂꯣꯝꯗ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯥꯎꯝ ꯐꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡꯗ ꯁꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛ ꯐꯣꯟ ꯑꯗꯣ ꯃꯦꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯂꯨꯈꯝꯂꯣꯝꯗ ꯀꯣꯛꯇꯣꯟꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯥꯎꯝ ꯐꯪꯂꯛꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯊꯣꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯣ ꯁꯦꯜꯐꯤꯗ ꯊꯝꯗꯨꯅ ꯐꯣꯇꯣ ꯑꯃ ꯅꯝꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯒ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯀꯣꯛꯇꯣꯟꯂꯣꯝꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯣꯏꯅꯨꯒꯤ ꯐꯣꯇꯣ ꯑꯃ ꯂꯦꯞꯈꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯃꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯛꯂꯒ ꯂꯦꯞꯈꯠꯇꯨꯅ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯐꯣꯇꯣ ꯑꯗꯨꯗꯤ ꯂꯦꯞꯈꯠꯂꯝꯗ꯭ꯔꯤ ꯍꯥꯟꯅꯒꯨꯝꯅ ꯐꯛꯂꯥꯡꯗ ꯅꯞꯁꯤꯟꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯥꯖꯗꯣ ꯃꯁꯥꯗ ꯑꯁꯨꯝ ꯀꯤꯔꯛꯄꯗꯒꯤ ꯑꯃꯨꯛꯀꯁꯨ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯄꯤ ꯑꯗꯨꯝꯅ ꯐꯣꯇꯣ ꯑꯗꯨ ꯍꯦꯛ ꯀꯥꯞꯄꯒꯗꯤ ꯃꯍꯥꯛꯀꯤ ꯀꯣꯛꯇꯣꯟꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯦꯠꯍꯧꯕ ꯊꯣꯏꯅꯨꯒꯤ ꯐꯣꯇꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯥꯞꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯨꯈꯝ ꯃꯅꯥꯛ ꯅꯛꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯪꯊꯣꯛꯏ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯐꯣꯇꯣꯒꯤ ꯐ꯭ꯔꯦꯝ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯣꯏꯅꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯌꯥꯝꯅ ꯈꯤꯒꯠꯇꯨꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯐ꯭ꯔꯦꯝ ꯑꯗꯨꯕꯨ ꯈꯥꯖꯤꯜꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯣ ꯃꯩ ꯆꯦꯛꯈꯥꯏꯔꯛꯏ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯄꯣꯛꯈꯥꯏꯔꯒ ꯊꯥꯖꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠꯇ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯌꯨꯡꯈ꯭ꯔꯦ ꯆꯩꯅꯥ ꯑꯗꯨꯅ ꯊꯥꯖ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯥꯡꯉꯤ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯔꯣꯁꯅꯤꯗꯣ ꯊꯥꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯥꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯊꯥꯖꯗꯣ ꯃꯃꯥꯏ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯣꯁꯅꯤꯅ ꯊꯣꯏꯅꯨ ꯀꯩꯗꯧꯔꯒꯦ ꯆꯥꯕꯣ ꯍꯥ ꯁꯦ ꯃꯥꯏꯁꯦ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯇꯧꯔꯝꯗꯦ ꯃꯁꯤꯗꯒꯤ ꯊꯥꯖꯁꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯇꯧꯔꯝꯗ꯭ꯔꯤ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯣꯛꯊꯣꯛꯂꯣꯝꯗ ꯊꯦꯠꯂꯤꯕ ꯊꯣꯏꯅꯨꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯐꯣꯇꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯆꯤꯡ ꯂꯦꯝꯅ ꯐꯂꯥꯡ ꯑꯗꯨꯗ ꯌꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯨꯔꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯍꯠꯇꯨꯅ ꯑꯃꯨꯛ ꯍꯤꯞꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯃꯨꯛꯀꯗꯤ ꯋꯥꯈꯜ ꯇꯥꯔꯨꯕ ꯀꯩꯗꯧꯕꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯞꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯥꯛ ꯊꯥꯡꯒꯠꯂꯝꯕꯒꯤ ꯀꯨꯀꯔ ꯀꯥꯝꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯔꯣꯁꯅꯤꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯃꯁꯥꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯃꯍꯥꯛ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯇꯤꯚꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯏꯆꯥꯕꯨ ꯇꯤꯚꯤ ꯌꯦꯡꯅꯤꯡꯕ꯭ꯔꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯤꯚꯤ ꯀꯥꯗ ꯄꯨꯔꯛꯇꯨꯅ ꯇꯤꯚꯤ ꯊꯥꯗꯨꯅ ꯊꯅꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯆꯥꯛꯈꯨꯝꯗ ꯑꯗꯨꯃꯛ ꯆꯪꯈꯤ ꯊꯥꯖꯁꯨ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯍꯥꯛꯇꯤ ꯇꯤꯚꯤ ꯊꯥꯕ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯍꯩꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯁꯦ ꯂꯣꯏꯅꯃꯛ ꯍꯦꯛ ꯀꯥꯎꯈꯤꯗꯅ ꯇꯤꯚꯤ ꯊꯥꯕ ꯐꯥꯎ ꯍꯩꯇꯦꯗ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯂꯤ ꯁꯣꯝꯗꯅ ꯊꯥꯖꯅ ꯌꯦꯡꯂꯤꯕ ꯇꯤꯚꯤ ꯑꯗꯨꯗ ꯕꯨꯠꯀꯤ ꯐꯤꯂꯝ ꯑꯃ ꯂꯥꯛꯂꯤ ꯐꯤꯂꯝ ꯑꯗꯨꯗ ꯀꯝꯗꯧꯔꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯑꯣꯏ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯄꯤ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯣ ꯇꯧꯊꯣꯛꯇꯨꯅ ꯀꯣꯝ ꯑꯃꯗ ꯐꯨꯝꯖꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯂꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯣꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯜꯂꯝꯃꯤꯕ ꯃꯤꯁꯛ ꯑꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯌꯥꯝꯅ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯖꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯀꯤꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯑꯗꯨꯃ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯔꯣꯁꯅꯤꯗꯣ ꯇꯤꯚꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨ ꯊꯥꯖꯅ ꯄꯨꯠꯀꯤ ꯐꯤꯂꯝ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯇꯤꯚꯤ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯀꯥꯔꯇꯨꯟꯒꯤ ꯐꯤꯂꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯅꯨ ꯀꯥꯔꯇꯨꯟꯒꯤ ꯐꯤꯂꯝꯁꯤꯕꯨ ꯀꯔꯝꯅ ꯕꯨꯠꯀꯤ ꯐꯤꯂꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯥꯔꯇꯨꯟꯒꯤ ꯐꯤꯂꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯥ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯁꯅꯤꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯕ ꯍꯦꯟꯖꯜꯂꯛꯂꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯗꯣ ꯑꯁꯨꯝ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛ ꯇꯤꯚꯤ ꯑꯗꯨ ꯊꯥꯅ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯃꯥꯡꯂꯣꯝꯗ ꯊꯥꯖ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯅꯣꯡꯈꯠꯂꯤ ꯑꯗꯨꯒ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ ꯑꯁꯣꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯊꯥꯖ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯍꯟꯗꯛꯇꯤ ꯊꯥꯖꯗꯣ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯔꯣꯁꯅꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯊꯣꯏꯅꯨ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕ꯭ꯔ ꯏꯆꯥꯕꯣ ꯏꯃꯥ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯏ ꯑꯍꯥ ꯀꯅꯥ ꯀꯧꯒꯦꯅꯦ ꯉꯥꯏꯈꯣ ꯏꯃꯥ ꯌꯦꯡꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯊꯥꯖꯅ ꯀꯧꯈꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯅꯤꯅ ꯍꯥ ꯊꯥꯖ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖ ꯉꯛꯏ ꯑꯩ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯀꯅꯥꯅꯣꯅ ꯊꯥꯖ ꯀꯧꯋꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯊꯥꯖ ꯀꯧꯕ ꯌꯥꯎꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅ ꯃꯃꯥꯗ ꯏꯃꯥ ꯀꯅꯥ ꯑꯣꯏꯔꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯈꯪꯗꯦꯗ ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯖꯗꯣ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯖꯗꯣ ꯃꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯗꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯕ ꯊꯣꯏꯅꯨꯒꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯪꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯑꯁꯨꯃꯛ ꯂꯥꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ
ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯣꯍꯩ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫